Akasbani Imphal Ngangbam Nganthoi na pau pajari ahanbada maruiba pau Tamenglong jila da singninkhai thodokta mama macha laikhidre Bisnupur jila gi Naran Senagi labu amada sangsilakpa kuki macha ama security force na kankhre amasung Manipur da thokliba irang asida lanjenariba singi rehabilitation package pibinaba Rajya Sabha gi MP lesemba sana jawbana Rajya Sabha da taksinkhre Tamenglong jila da ngasi nongalamdai nong kana subadagi singninkhai mama macha laikhidraba mama macha asi jila asigi tabanglong khuldagini haujikna Tamenglong ward number 3 Dimthanlong village da leibani thodok aduda laikhidrabi asigi mapuroiba phibamthina sokpadagi Tamenglong district hospital da laikanari soklaba miyo asi Manipur police da constable oibaga loinana Tamenglong da posting ta aduna leibani maki phibam lusilakpadagi Imphal da makhatana layingbagi damak Punaba Sem Sari. Amarumda National Highway 37 Imphal Jiribam Lambigi Nungba amasung Lengpang Khulgi marakta singninkhai badagi gari sathok sasinda apanba thokle hairi. Panba yabadi Med Department na Rajya sida hayengdagi hauraga August ama fauba akanba nong suragani haina lauthokhrabani. Sri Lakshman Prasad Acharya Manipur gi Rajyapal oina hayeng wasak lauragani wasak laubagi thoram Imphal gi Rajbhavan gi Darbar Hall da Ayuk pung mapan makhaida pangthokani Sri Lakshman Prasad Acharya hanagi Sikkim gi Rajyapal oina thabak purami mahakna Assam gi Rajyapal oibaga loinana Manipur gi Rajyapal gi phamsu pugani Bisnupur jila gi Naran Senagi labu amada sangsilakhiba kuki macha ama security force na kankhre Manipur police control room gi serolamana hai thodok asi tha asigi kunipanda thokhibani mahak Naran Senagi labu amada sangsilakpadagi masak khangdaba singna phaduna pukhibani adubu security force na rescue tawbaga loinana haujik tek takaidana leiri mahaki akupa marol khangdokpa ngamle amadi mari leinaba mioisingda sinanabagi damak thabak laukhatle amaromda Manipur police na aina thingkhraba lalholup KCP PWD gi kadar ani amadi RPF PLA gi kadar ani ngarang Imphal West jila gi tongan ba maphamsingdagi fare makhoi Imphal manung gi tongan ba mahitam phamsangsing amadi Karbar wala singdagi namduna sel khaibada senaba miyoini hairi serol asina makhatana hai Thaubal jila gi pesi singlaktagi yamlaba khusukhulai sing phagat pangamle security force nangarang sathakhiba thiba humbada hairiba mafam asidagi ICE hand grenade manga SLR magazine ama 40mm lethot cell ama detonator ama smoke cell ama kapa yariba maru kuntaruk SD cartridge tarena singba yauri Malemda honglakliba ingasagi khalasiga sanaba makhalgi mahimarung thaba haiba hiramda nongmagi oba training program ama ngarang Sandel jila gi Krishi Bigyan Kendra KBK na sinduna KBK gi conference hall da pangthokre thoramadu da wangangbada KBK Sandel gi head su oriba senior scientist Dr. A Amita Devina nganu amadi hamengi farm tawbana senthok lambi chaun lehenduna hingba ngambagi matangda wafam kya phongdokhi jila asida lawu singu gi pothok marang kaina puthoknabagi damag integrated farming tawbugi tangai fadaba lei haina sumhangna haiki thoramadu da saruk yakhiba lawmi kun mangaromda lawu singu da sangba polamsing yenthokhi polamsing adugi manungda water pump hand tool nganu macha hameng amadi machinjak sing loinana hidak langthak sing su yenthokhi Liberty Theatre Kaksing na sinduna thasigi kuntaruktagi Library and Information Center Kaksing gi auditorium da satharakpa Summer Fest lisingani kunmari National Level Summer Theatre Festival ngarang loisinkre Culture Mantraloy gi Cultural Function and Production Grant Scheme gi makhada pangthokhiba jati thaki theatre festival asida Mumbai amasung nongsu Bengal dagi yauna tongan ba theatre group marina saruk yakhi thoromaduda Kanglei Maim Theatre Imphal gi play Saitheng utkhi tabiriba pawsa kasban Imphal dagini Manipur da thokliba irang ase thuba matamda loisinduna santi puraknaba amadi lanjenariba singi rehabilitation package pibinaba Rajya Sabha gi MP lesemba sana jawbana ngarang Rajya Sabha da phongdokre maki warol da MP na Pradhan Mantri Narendra Modi Griha Mantri Amit Shah amadi Mukhya Mantri Nongthomam Biren bu thagaladuna hai Manipur da hojik tapna santi hanjilaktuna thuba matamda hanagi phibam da hanjilakani haibagi thajaba lei masi lusingba sing asigi mityeng sana yengba amadi sokthabanai daba khongthang kya aduna uhelakpani Seraka sida Kendra Sarkar na amuhana
हेन कन्न होनबिदुरबदी शांति पुरक्पगी लंबी अमदी लांजनरिबसिंगबु खुंदा लेताहनबगी थबकता हेन खुमांग चौसिनगनी मणिपुर की मियोइसिंग वाबा याबा वारे अवाबसी कोखनब केंद्र सरकारना सानब रिहेबिलिटेशन पैकेज तुम कोइना नुंसी सानना लेमिननब वारोइसिन अमा पुरक्पा अमदी अतै लौखटफम थोकपा थबक थोरमसिंग अथुबा मतमदा लौखटपिनबा श्री सना जाउबना अपील तौखी। न्यू दिल्ली की ऑल राजेंद्र नगर लेबा कोचिंग सेंटर अमदा यूपीएससी की परीक्षा थागदब महिरोय अहुम लेखिदब अदुगी मतंगदा थिजिनबा गृह मंत्रालयना कमिटी अमा सेमख्रे। कमिटी असिना मखोइना लेखिदबगी मरम थिजिनगनी थौदोक अदुदा मरा लेबसिंग खंगदोंनबा अमसुंग तुंगदा सिगुंबा थौदोक थोक्तनबा थौरांग लौखटगनी। सोशल मीडिया दा थादोरपा वारोल अमदा हाई कमिटी असिना अर्बन अफेयर्स मंत्रालय की एडिशनल सेक्रेटरी, दिल्ली सरकार के प्रिंसिपल सेक्रेटरी होम, दिल्ली पुलिस की स्पेशल कमिश्नर ऑफ पुलिस, फायर एडवाइजर अमदी अतै ऑफिशियल सिंह याउरी मखोइगी रिपोर्ट नुमित कुंथ्रानी की मनुंगदा पिखटकनी। ngasi phongba pause singi maroiba pausingi damak haujik waikholm Chitradhani leire Chitradhani thaga chari Nganthoi pokna famda Manipur gi irang sigi mapung oiba horok famdi drug amasung ain kaina changlakpasing thinglubasini haiba Mukhyamantri Nongthomam Biren gi wafam ahan ba headline tawri inafi saba Tripura gi Divyang National Handloom Award ki khalakle haiba pawosina Sangai Express Manipuri edition gi anchor kalam da fongle sana leibakta irang asina aibu khwaidagi ningba kaiba CM ohele irang loisinaba Guwahati da kuki MLA sing unanaba hona ki haiba Chief Minister gi wafam ahan ba headline tawri Imphal Free Press da Jal Jeevan Mission Scam aranba data sing puthorakle haibagi pawoma ahan ba headline tawri Ichel Express da National Viral Hepatitis Control Program gi manung chana paikhaliba thorang sing asigi kanaba miyamna lobiu haiba Health Minister Dr. Sapam Ranjan gi wafam ahan ba headline tawri Manipur News ta Security Force na coordination laina amadi miyam gi ihul khang na thabak tawraba khakta da santi hanjilakani mitop khandokpagi issue thengtharam labadi Manipur gi fibam kari oigada gi tambangam de haiba Mukhyamantri Nongthomam Biren gi wafam banner headline tawri Huyelan pauda toti pipe sing samba amasung ising phanganba yumthonggi masingda Manipur lengakna chawna namthak toromle Manipur da Jal Jeevan Mission gi damak lupa koti lishing ama marifu tara sanction toroklaga kumja lishing ani tara mapaldagi chada marifu yumthongda pipe ki ising phanghana ba thabak paikhalakibani haiba pawosi ani shub headline tawri Sanga Express English edition da Jelangrong body na district singi reorganization tawbina ba demand tawri haina ahan belamai da Fongli People's Chronicle da Rajya Sabha ki MP Laisem Basana Jawana Manipur ki wathok ki waroishin puraknaba amadi rehabilitation package pibinaba taksin kre haina ahan belamai da Fongli Ganfew Melda Enesian IM na Aimol Chiru Kom Koireng Kharam amadi Purum Tribe Punagani haina amuhana Fongdo kre haina ani shub headline tawri Tamenglong Times ta Kakching Thawbal Jiribam amadi atay mafam singda mahairoi singna sel gi demand gi mayokta protest athagre haiba pawosina ahan bal headline tawri Hills Hornbill Express ta Manipur gi irang hek thorakpadagi ahan ba oina Prime Minister Narendra Modi ga Manipur gi Chief Minister ga unakre haiba pawosina ahan ba headline tawri Nganthoi Thagachari Chitradhani aroibada maroiba paw amukhana Tamenglong Jilla da Singning Khaibagi Thodokta mama macha lekhidre Bishnupur Jilla gi Naran Sena gi labo amada sangsilakpa kuki macha ama security force na kankhre amasung Manipur da thokliba irang asida lanjanariba singi rehabilitation package pibinaba Rajya Sabha ki MP Laisem Basana Jaubana Rajya Sabha da taksinkhre pauloi jare